Turialgi imay hantakrabasu ising isawgi awabadi miyoy kayana mayoknari. Kurumjari miyeng tabiribasingbo taramna oksari hojik phawbagi maruoiba pau sandokna pijari. Numit nini leptana nong sukibadagi tampaki mafam kayada sieliba turialgi imay hantakrabasu ising isawgi awaba mayoknabadi koktri. Numit nini nong sukiba aduna mafam karada turel torban kaiba amadi pathokpadagi yum kaya ising tumjin kiba aduna hojik phawba miyoy kayana chauna awaba mayoknari. Amaromda ngarang kiamgai makhalai kai oinam lokol mapada Imphal Turen gi torban fit yangkhairom sauna kai bedigi mafam adugi yum kai kaya ising tumjin bagal loinana manam masing kaya Pakistan amang ata thohan khre mafam masidagi sianta ke ising asina urup arabti kiamgai awang lekai yauna mafam kaya da sohan gadori ising isaugi awaba mayok narba minyoi amana phongdorokpada hairiba mafam asida Turen torban kai ke dore haibasi hanana mangzongana official singda khangan khrabasu miyoi amata lakhide hairi hojik Turen torban kai khraba matungdasu local MLA yauna marile naba department ke miyoi sing amata laktri haina pendaba phongdorakte asongbi saita agi bokmin naba Chinna thogappe jate aduga maung zoom nipan tauraga tatkibagi manungda hujigauji polu puwa maka ising yaidagi lokpunatana kari kumba mapo pugam amate lodama koina hauti poli sip tawba ngamde adubo government gi side gi kari tawba jabagi haibadu government gi side gi tawhaningi local MLA gi side gi or natraga khungan sida leidiba kendra sida leiba ranti wala singdagi angamba mateng tawhallaga makoi bo amuk anna lairaba imu singsi amuk anna khunda leita nanaba press media gi mai gaidaina taw aduga marak sida ngarang idim bungi wasi lagami damage tawriba jum sing amadi kari kari ma twai pet yangami adugo still now mana lagam beduki chaptaba response ID koi da kana ga dogo ko tudi haju ko thangri hena log jaba tare Amaromda Kongba Turel Patharakpadagi Imphal East ki mafam kaya ising thumjin lei district asigi headquarters su oiriba Porongpat ki mafam kaya da ising thumjin khre Porongpat police station Jenims hospital modern college Imphal East DC office da singba marueba mafam kaya ising thumjin khre Modern College ki sahi ki semester exam yauna district administration ki thabak tharam singda sauna akaiba oire sahi kaya gi mamang digi lereklaba kwa kaithel haino khongnem bida hauba laiwiraba haino panbi ngarang numidang pung 8 rom taba matamda maru phuktuna tu tharakhre awalan gi mamang digi lereklabani haina thajan nariba haino pambi asi tu tharakle haba pau tabadagi masing yamlaba miyamna yengba amadi khurumnaba laknaki haino pambi asigi masa tektharakpa matamda leibaki awa ana taba amadi leibaki asoba phamnaiba singi mari soi haiduna thajanaduna lakhibani laikai gi ahal amana phongdorapada nong sit sitana khanghaudana haino pambi asi tutharakhiba asida miyamna kari orakadagi haiba khanbada awabu oire haiki Sahi chani chahum gi mathakta leigraba une na ngakta hayaba akoina sum thana maga ngang singi makhada tawda aina sum changaga mi makal la aina dum tawjaraga ise law na tawraga dona tawrupane aba adai hantak che sum akhai aton bani sida leiri se leibadi da gi ma si songna kangak pasida lai sangam piyo dana pi bedagi pi gidane aba ada mana khanjabana masi te ani kham me te ani ti aba matungda ai lai sangge sage haide madidi yade phatendana mathandra mai ba ama laaga mai bi ma laaga phawbadagi masidi sarage imungda awana tarane na haibadagi sona lai sangge hatakta sarine ho Nungaida sakhangdaba miyoy singna maira sangda nongmai kapsilamba thawongbo yaningdaba phongdoktuna chatkiba ahing nongyaidagi chathakiba public curfew na Manipur gi mafam kharada akaiba pikre
public curfew sina khwadamal kaithel yauna tampaki mafam ayambada leiriba kaithel sing thong hangbagi sang nemki maru oina bansina Thawbal district sauna akaiba pikre haire Thawbal kaithel thong hangna khidre lambi da gari chatpagi sang nembata natana Thawbal bazar mela ground amadi khangabokta miyam tholaktuna achat awok sing thingki police na pamdaba thodok thoktana ba mikup na hum sing na leire Amaromda ngasigi public curfew asibu sabgatuna lilong thong manakta lamdamadonggi miyamna lambi thingbagi khongjang jangsinki Langthabal Pura Makong Hiangthang Samurau Wangway amadi iram sifai dasu lamdamadonggi miyoi kaya thoraktuna lambi da achat awok sing thingbagi thabak sathaki ana ayek amadi parikya chatpa mahiru singdi komthoki maira sangda nomai kapsinba thawong yaningde mara leba miyoi sing phaduna charak piyu haibu kholau kaya lauki Amaromda public curfew sibu sagatpa miyoi singna lambi tingbagi thabak sathabada miyoi ani sek tobada SP capsule khara phagat pangamle hari Khurai lamlong dasu achat awok sing tingbagi thabak sathaki public curfew sina maram oiduna lamlong kaithel thong hangna khide Imphal Eastki Tinsit Rotasu Lambi Tingbagi Thabak Sathaki Netaji Memorial Club Amadi Lamdam Adugi Nupi Kayana Kongpal Thongkongda Lambi Tingduna Public Curfew Asibu Sagwatki Amaromda Porongpat Iran Pamdesu Wakami Pam Chathabaga Loinana Lambi Tingbagi Thabak Sathaki Kongpal Student Club Amadi Maira Paibina Wakami Pam Chathaduna Maraleba Miyoi Sing Serak Pigedabani Haina Dabi Tauki JSCILPS na Manipuri inner line permit system sana halu pass tokiba bill ahum ek onjuna sana halu mitom na vote lepa amadi vote hadaba yaroi haina sangsilakliba khongjang gi manung sana ngasi numidang satkadoriba mairage khongsat asida miyam na mapung fana saruk yabiu haina committee gi women's wing gi convener apabi na ngasi segarota leba committee gi office ta pangthopa pawmu singa unabada phongdokre mahana makhata na haikibada Manipuri Ladiba political party sing asi warok dabangamde ngayhak ki oina wangang duna leire hayangdagi hauna Manipuri Ladiba political party singi mathakta makhal makha kayagi khongjang sangsin bahawragani haiki jaraga akhoi ising isau yodaba ngamagadi ising isau leba kangbu sodum lingthok na miyam gi thodang yabi ba hena pamjai loina na ngamdaba ka ngamba kangbu gadi yariba makhai miyam gi asigum khongchat asida sawbadai ta lobiro haba wafam si thamjari hayang akhoi na ngasi political party gi thawong se khoi pen da bana maram ora kanda hayang dagi mokhoi gi mathakta akan badra chathajagani masida lamdam sigi miyam na asauba dai ta lobiro haba wafam si masu ten takna thamjari Sandel district ki manung sanba Jopi amadi Hengsi gi lona ba mafamda kuningamapan suba Assam Rifles ta ambush torpada JCO ama yauna Assam Rifles personnel taruk laikidaba adu ngasi Janims ki mokta produktuna postmortem tawkre Handa government na college amadi higher secondary school singda matam kuina part time amadi contractor oza widuna laklaba singbu regular tahangadoriba loinana hairok higher secondary school ge oza tara humdoi busu regular tahan khiba government ki firep taramna okpaga loinana all jiriba maira paibi jimwa kamadi WACE DEV na jiribam gi contract oza sa Manipur taruk pusu regular tahan binana ba government ki polling singsilakle paugi maraktana break amatang lobinasi Constipate season abana manung sanba nungaitaba constipation problem kohan mangami itan tanba mangam sadaba singusu kohan mangami nomada tumam daida lubu saba ising glass amada chamas amana traga anida thadaraga season abiyo constipate
Oza Pain Relief Ointment Khwang naba kok chikpa tang chikpa phu naba ni singbada sinaba yarba lipsap grupna puthok saba Oza The third Education Cum Counseling Fair 2016, organized by Directorate of University and Higher Education Government of Manipur, will be opened on 22nd to 23rd May from 10 to 5 p.m. at DM College Multipurpose Hall, Imphal. Reputed 90 plus colleges and universities at your doorstep. And wishing Likla on its 25th celebration. Break ke matungda makhataba pau pijari Zenims ta lemna layeng liba teras hapam lerektagi RK Tamfasana Uripoktagi Thoksom Rebika Amadi Tamenglong degi Khathingluda Zenims ki Psychiatric Department thabak toba Ngangom Premananda Luwangna selgi mateng pikre Zenims ki Director ki miyeng makada paikhaliba thabak asi afaba khongthang ni haina Premananda na phongdokhi Legidrabasing singu mang khangda leibasing afam din leibasing go hante tawduna aikoi pubiraga free da moida aikoi layeng tawiribase masigi tawimal asidi sorna su wani haibasi yakam si thamjaraga staff amoina ai angam solution kra mateng pangjawa ADC Tamenglongi Education Chairperson Ramning Pamaina Tamai Subdivision gi Manung Sanba Lawar Katang degi Middle Katang Fawa Khong na Satuna Mafam Madugi Sakwat Thorangi Thabakaya Yang Sin Crave Mafam Singadugi Midday Meal School Building Yang Sin Baga Luenana Lawar Katang da Leba School da Blackboard Amadi Sana Khonabagi Masak Sing Yantoki Mahaki Khongsat Asida ADC Tamenglongi AI Gulin Bao Taramari Suba Sikh Regiment ki Captain Manish Kumar Su Saruk Yaki Middle Katang da Mahakpu Kunjas Singna Taramna Oki Kulasida Matang Sahi Fawbagi Manungda Government School Ama Thambaga Luenana Upper Katang Fawbagi Lambi Matangi Walking Season Fawbagi Manungda Gari Chatpa Yananaba Semgani Hana Thazaba PK School gi award pa leibana kuligi angang sing mama mapa singi mateng pangba amasung sanaduna leiri Kara saukhat pa angang singdi umang amasung turel faugduna kilometer ani satlaga Lawar Katangi School singda mahi tamnari Private School thaba ngamdaba singna larik tamdana leiri Khulgi ahal amana ISTV da khulda school leitabana mama mapa singna awaba kaya mayok nari Khunja singna oza aman neklaga tuition gi mawungda mahiru sing larik tambiri Khulasigi oina mai amasung MG Narega gi kusuman khara phangban natana government ki khudong saba ama phau phangba leite hairi Yam wana legani ado angang simbo lari tamingai thage herabaso ekhoi lareba isati function etaba ado angang bo namdang da tuition pige haina yomnak ta pesa potokna ni amabo thamlaga namdang da koi votation ye adona ekhoi khumse school laita bana yam moda mama ma paso waduna legani LDC launabagi damak speed test pangthokani taramba adu hayeng oina hanagi pungphamda pangtholagani haina Deputy Secretary Administration gi cherol amana khanghalakle candidate singna ayuki pung tara minini phuga mangada report tawnganaba khanghalakle Manipur Sahitya Samiti Thaubalna Sahitagi tongan ba lam singda khongda riba miyo singda puning thogatpa oina Samiti asina sahi ani kanaraga piba Manipur Sahitya Samiti Award lisingani tara mangagi manasing ngarang Thaubal district ki khangabokta leiba MMRC unit parkta yanthokre mana yanthopagi thoram aduda MI amasung IPR gi parliamentary secretary Kaisa Megasandra Manipur Sahitya Samiti Thaubal ki President Dr. Thaunawjam Khomdon Art and Culture gi amasung Revenue gi Commissioner Kangjam Radha Kumar Singh Thaubal Municipal Council gi Chairperson Thongam Samo Singna Marueba Miyoi Singh oina saruk yaki Thoramga mari leinana tongan belamda Sahitya gi manasing yanthokhi Parliamentary Secretary K. Meghasandrana Aiba Singbo Aikoi Khunai Asina Puning Thogatpa Yamatangai Fade
mafam kayada khundaminariba khudingda nungsi stanana leminanabagidamag sahitagi sarba thaudang lei haiki ngasi aiba kaya sina khungdokuna laik laisu tambada sina duna ngasidi leidiba malem sida leidiba leiba sida leidiba state sida leidiba mipung khurimakta gyan loksingi thona bibi duna ngasi koi puna mungna kana bapiri 33/11 kV substation mayang Imphal gi control room ising na thumjin khibana maram oiraga substation asi shutdown tawduna thamle ising singthoktuna substation asi mathau tawna ba honari shutdown tawringai substation asina kuanba maphamsing mai piba ngamkhiroi haina DGM gi cherol amana khangalakle ngarang ayupung talama thorom tabada silsarda leiba Manipuri Sahitya Parishat Assam gi mayai losangda okram leisemana iba naken tha amadi yaning tha koba sariang lairik ama phongkre lairik phomge thorom aduda Parishat asigi president Tingom Benuba Singh social activist Saikhom Kamala Kanta amadi sanama sana singba miwe kyana saruk yakhi IMC Ward number Kungamatoi Wangkai Kendra gi INC gi Mirep G Timpuina Ruby gi Phiral Singkhat pigi tharam pangthokre News Ekonda Leiba Masagi Mayumda pangthokiba tharam aduda MPCC gi President TN Hawkip amadi Congress ki lusing bi kayana sarup yakhi Amaromda IMC Ward number Taragi Independent Councillor Mirep Salam Tikengi Phiral Singkat pigi tharam ngasi Sagolban Sayang Kurau Makhongda leiba Masagi Mayumda pangthokre tharam aduda hana PDA gi chairman Odamba Loken yauna miwe kyana sarup yakhi Segmaizin Fautuna Seliba Imphal Turelgi Imai Wangkhalakpadagi Mafam Kharada Ising Pathoraktuna Yum Thumjin Bayaure Awa ana taraba singda mayang Imphal Club Coordination Committee gi Secretary Khelendro na lusingba team amana sieng yauna atai polam kaya mateng pikre Singmairong da leiba City Hospital da IVF ki matengna hospital asigi ahanba oina mai pakna angang unahanba ngamle haina hospital asigi senior consultant Dr. Bilasini na phongdorakre IVF हाइबदी in vitro fertilization मैंने test tube baby हायर का सुखंग न बसी हानबोई ना city hospital की दमकता success हो जरे अदुगा अंगांग सी उन्नरे कोई हंदक की सिना आहान बेस तो जबनी 50% success rate ले लोइसिलक पदा मरुएबा पाउ अमुक हना तोरियल की इमाई हंथक्रबसु इसिंग इसाउ की अवाबदी मियोय कयाना मायोकनरी Miyeng tabiri bapu namaku amuka hana kurumjari